मैम यारगदी इमाबेल सिंह पाइपोंग तंग Teng Khong Ban da Khwai gi maru oiraba thong ase haukiba 2023 gi January gi date 25 ta Works Minister laktuna akogi jatra humbira matung da ngasi phawada chahi ani ngasi chap chana mapung pharba mata masi phawada karimta lengdana makong khara hairaga leibase akoi aduki matik praja akoi dadi chatok chanchingi maramda aduki matik khudong chadre taseng habda isa su laik tamiba amadi akogi chimilon phattaba akoi leka asida akoi aduki matik yamna ware tasena lambi thong na tai chada ba habasina tro akoi na chawkhattaba lam habase akoi gi leka ase aduki matik chawkhattaba famado akoi oire aduna yaragadi akoi jatra humbire meba akoi gi sarkar gi saitagi amadi mari leinaba akoi department khudingna amuktang miyang changbiduna akoi gi waraba akoi gi ireika gi akoi gi praja khudingmaki akoi gi awabase amuktang yengbiduna amuktadi sarkar na miyang changbiyo haibago wafam thamjari aduga loinana akoi gi hujik lairiba naurem thongdagina akoi Don Bosco taba lambi phawbase akoi aduki matik phibam chadaba nong tarakataba nong mangakpa ubda akoi di mittai pi tare taseng na habada akoi nong halakpada laikomna ku yaure adagi di nungsa asaba matamdana upunna mitche akoi pangba ngamdre taseng na ising chaina bada akoi turen kange do akoi thoabani aduki matik phibam chadraba sibu akoi gi paliba sarkar ase akoi gi di mapi mapani taseng na harabada sarkar ase akoi praja na thagatuna akoi sarkar ase ohen khibani aduna akoi je makoi na mapi mapa oibibani na akoi macha akoi na waradi makoi gi thodang na tabra makoi bu praja akoi na thagatuna makoi se famdon kahan khibane aduna yaragadi kai kumna da matik charaba akoi gi local MLA akoi gi kai kumna jireba koi ming hoina panjaba sapam kunje kesor gi puning chingsin jaduna maha taseng na habada akoi di kendra khuding makta gi athoiba akoi gi aduki matik tawba ngamba sakti lairaba MLA amani haduna jautok charibani mahana ngamdaba laite tawu tawge haragadi akoi numi nini da akoi gi lambi sidi paka thabiba ya taseng na habada kholo lairon na riba akoi gi kendra sigi manung da laiba mafang khuding makta akoi gi numi nini sangdana akoi gi pajana paka gi lairak khulak langtrik langna laigrabani akoi gi taeng khongbal akoi gi si naurem thongdaina Don Bosco lairaki lambi amuktang miyang tabiyu akoi thammoi chingsanjari tasengna akoi na lairiba akoi gi praja akoi na lairingai akoi gi MLA gi sata jo akoi na mateng pangjagani haiba akoi lepsari tasengna akoi gi chu matang matam chare khanduna akoi tawbirakadra yengbada ngasi phawada akoi ningsing birakta sidagi akoi pungning nuksijai akoi atombi gi macha natchade akoi taseng na harabada akoi atombi gi macha da hanna yengdaba khara chaktung phitung ba walaba akoi macha dongna akoi leibase akoi pungning nungaite taseng na harabada akoi gi lambi ase aduki matik phattabana huji si sum kairaktana lambi meya sanjale gari achawbam chapa yaraktre aduna machi yam thuna athuba matamda akoi gi MLA gi saita chu miyeng tabiyu akoi tasengna adagidi isingi matangda chu iroi sembagi water supply nakraba asida akoi lawai lutonda lairiba ase akoi ising chaba phangde
तसेंग मसे मीगी ममांदा हाबदे इकाइजबा पुनिंग नुक्सीबा अमदिंग अखोई कपनिंग फावी तसेंग अखोई सिबु करम्बा तसेंग चाक्तो लोनाबा कुलो लेरो नरिबा लंबई खोनांगो कांचुब रोड मसे तसेंग हे तुरेल अमा खंग खारिबने असोंगी म्युनिसिपालिटी एरिया ओइक्रे अखोई सोमजे पुरा लवाइदा लोइ सेंगबा मसे अखोई उबदा अखोई थमोई काय अखोई बो अखोई जे कदाई देनो हाबदा अखोई दि ताइन खोंबान दैने हाइजद्रे अखोई उरी पोक दैनि नावरेम थों दैने हारेबा तसेंना ताइन खोंबा लेबसे अदुकि मति नंगना लेरगा खुदों चादबा दो लेरे तसेंना अमुकसु येंगसी अखोई गाड़ी घोड़ा ले जदबा गाड़ी थौबा हैतबा अखोई दि तसेंना अखोई जे नावरेम थों ताना खोंना चतौरिब्राबा लम थों जो लानिंगा लेतबा अदगिदी पैसेंजर सर्विस थम्बीद्रे अखोई ऑटो अमतंग अखोई चचे अद ताइन खोंबा लोदि चत्रे हारे अखोई कप्पे अहिंग ताइबंगदा अखोई कथेल हलप मतमदा अखोई दि नुपी ओइबनिना किजरे अखोई दि अहल ओइसलपा अमसु अंगांग इसाइसु अदगिदी मरोइना लेसाबी मजा गाड़ी थौबजी ngamjadaba makoina kiena nana masagi professional thabak chachaba matamda khungum ani pure nungju nungsadadi yumdagi na khungum matonge asongwangda khungum ama tonga gane challe haba mache chigumba khoting mache paliba sarkar amadi akoigi kendra gi oiba akoigi ikai khumna jariba MLA na amuktadi minungchi do yengbiu akoi taeng khongbanju songi prajani tachengna akoina sombu yamna respect tawjai tachengna harabada akoidi kendra khudimaktagi athoiba MLA ne khanjarubani adubu tawthorapa sina akoigi thamoida aduki matik penjadaba thawai nungaitaba atombigi machara haiba wahangche nungti gi hange akoi sorok thokpa ngamdre huji tukan thong loi lonarabani ko kaino tukan phamba ngamdre ba upunna isingbu numit kaya ni chagadage nungmada ayuki nungdingi nungdangi adom nung tabaga chamanana akoi ising chajaribani adubagda laitre aduna anabana ju mapungoina angang khudimang anabada ju yumdongi na dabu jilairamoy lokang khu tongnadana masi punamakche akoi yamna hajaningbani adubu akoi gi mapi mapa oibiriba akoi ikai kumnamda matik charaba akoi local MLA ikai minga amukchu panjage sapang punjake so amuktangdi akoi gi taing khongban parjabu nungsibiyu chanbiyu mathangdasu adongi damakta akoi lei haiba khutche thangachaduna chomda akoina pangmen najabani akoi atopanate akoi gidi mapi mapani akoi di nasa gumbane akoi ware gadi chomgi mapi mapa akoi gi awaba je tamjarba phawada hanna tabi raktragadi laiba February thaji ki manungda sembidragadi amasung hariba thabak singje pakhat piraktragadi akoi di changjallurabani hanba lairoi akoi di hanna sidai hena tanba thabak mayam paikhalakani madugi matamda akoi nuchinarakta yai aduna migi mamanda su ikaje akoi tachengna habada yaringai atoba matamda February thaje landringa da akoi thabak paikhat piyo haina hanna na haijari